ꯌꯥꯏꯄꯨꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯑꯌꯨꯛꯇꯣ ꯒꯥꯔꯗꯦꯟ ꯃꯆꯥꯗꯨꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯔꯒ ꯂꯩ꯫ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯗꯣ ꯕꯦꯜꯀꯣꯅꯤꯗꯒꯤ ꯑꯁꯨꯝ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕ ꯅꯨꯄꯤꯗꯣ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯐꯤꯡ ꯆꯦꯟꯊꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯒ ꯅꯥꯀꯟꯗ ꯒꯤꯠ ꯐꯝꯊꯩ꯫ ꯌꯥꯏꯄꯨꯕ ꯏꯈꯪ ꯈꯪꯅ "ꯑꯁ ꯑꯕꯦꯝꯃ ꯇꯞꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ?" ꯍꯦꯟꯊꯣꯏꯁꯅ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔꯒꯗꯨ ꯇꯐꯤꯡ ꯍꯣꯜꯂꯒ "ꯑꯁ ꯋꯥꯏꯗ ꯆꯦꯜꯂꯛꯄꯒꯤ ꯗꯥꯆꯧ." ꯍꯩꯃꯥ ꯃꯤꯅ ꯍꯪꯉꯤꯁꯤꯗꯤ ꯈꯨꯝꯗꯦ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯤ꯫ "ꯀꯩꯒꯤ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯏꯅꯣ ꯍꯥꯏꯕꯅꯦ ꯃꯤ ꯅꯪꯕꯣ?" ꯗꯥꯆꯧ ꯉꯁꯤ ꯁꯨꯇꯤ ꯂꯩꯕꯅꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯂꯨꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ." "ꯏꯁ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯕꯦꯝꯃ ꯅꯪꯅꯒ ꯑꯩꯉꯣꯟꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯂꯨꯁꯦ ꯀꯥꯏꯅ ꯍꯧꯔꯤꯁꯤꯕꯣ?" "ꯑꯁ ꯏꯊꯟ ꯆꯠꯄ ꯇꯜꯂꯤ ꯑꯗꯨꯏꯅꯤ ꯀꯣ ꯆꯠꯁꯤꯀꯣ." "ꯌꯥꯏꯐꯗꯤ ꯂꯥꯛꯀꯦ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯃꯤ ꯅꯪꯕꯣ?" "ꯌꯥꯏꯐꯗꯣ ꯌꯨꯝ ꯂꯩꯔꯨꯏ, ꯃꯃꯥꯒ ꯄꯥꯕꯨꯡꯒ ꯂꯨꯍꯣꯡ ꯆꯠꯄ ꯏꯅꯅꯤꯅ ꯂꯥꯡꯍꯧꯔꯤꯕꯅꯤ." "ꯑꯣ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯕꯅꯤꯅ ꯉꯟꯅ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯂꯨꯍꯣꯡꯗꯣꯏꯗꯣ, ꯃꯣꯏꯒꯤꯗꯤ ꯂꯩꯁꯥꯕꯤ ꯀꯌꯥ ꯂꯩꯇꯕꯅꯤ, ꯑꯗꯨꯅ ꯌꯥꯏꯐ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ." "ꯑꯗꯣ ꯅꯪꯁꯨ ꯆꯠꯂꯨꯆꯣ ꯀꯩꯅꯣ." "ꯉꯝꯃꯔꯣꯏ ꯑꯩ." "ꯑꯁ ꯃꯤꯅ ꯍꯥꯏꯁꯤꯗꯤ ꯈꯨꯝꯗꯦ ꯃꯤ." "ꯀꯩꯅꯣ ꯈꯨꯝꯗꯣꯏꯁꯤꯕꯣ? ꯆꯠꯂꯨꯁꯦ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯄꯤꯌꯣꯕ." "ꯁꯤꯗ ꯑꯣꯏꯅ ꯄꯥꯁꯤꯗꯅ ꯀꯩꯕꯨ ꯈꯦꯠꯅꯒꯦ? ꯁꯦꯟꯕꯥꯡꯁꯨ ꯆꯠꯈꯤꯗꯧꯔꯦ, ꯅꯪꯅ ꯈꯪꯗꯕꯗꯣ ꯑꯩꯅ ꯇꯥꯛꯄꯤꯒꯦ." ꯃꯅꯤꯡꯗꯒꯤ ꯌꯥꯏꯐꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ "ꯀꯔꯤ ꯑꯩꯕꯨ ꯁꯦꯟꯕꯥꯡ ꯀꯥꯏꯅ? ꯗꯥꯆꯧ ꯇꯜꯂꯦꯅ ꯑꯔꯤꯕ ꯍꯥꯏꯁꯤꯅꯤ." "ꯁꯦꯟꯕꯥꯡ ꯍꯥꯏꯗꯣ ꯅꯪꯉꯣꯟꯗꯅꯦꯗꯤ ꯀꯅꯥ ꯍꯥꯏꯕ? ꯑꯩ ꯅꯪ ꯃꯤꯡ ꯄꯟꯁꯨ ꯄꯟꯗꯅ." "ꯑꯥꯏ ꯁꯨꯝ ꯀꯔꯦꯝꯅꯩꯌꯦ, ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ." ꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯃꯕꯨꯡꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯂꯒ ꯐꯣꯏꯗꯠꯄꯤꯔꯦ꯫ ꯌꯥꯏꯄꯨꯕ ꯌꯥꯏꯐꯒꯤ ꯃꯈꯨꯠꯇꯨ ꯐꯥꯅꯕ ꯍꯣꯠꯅꯩ꯫ "ꯁꯣꯅꯣ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ, ꯗꯥꯆꯧ ꯅꯥꯔꯤꯕꯁꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯕꯩꯆꯜꯗꯤ. ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤ." ꯍꯦꯟꯊꯣꯏꯁꯅ ꯌꯥꯏꯐꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ "ꯌꯥꯔꯦꯍꯦ ꯅꯨꯄꯤ ꯅꯪꯁꯨ, ꯗꯥꯆꯧꯅ ꯐꯥꯒꯤ ꯇꯧꯔꯒ." "ꯅꯠꯇꯤꯌꯦ ꯃꯥꯏꯁꯦ ꯊꯑꯣꯏꯀꯤ ꯇꯧꯒꯦꯅ ꯇꯧꯏꯅꯤ, ꯑꯃꯨꯛ ꯌꯥꯝ ꯐꯠꯇꯕꯅꯦꯕ ꯃꯥ, ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯔꯦꯝꯅꯩꯕ." ꯊꯥꯗꯣꯛꯂꯨꯔꯕ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯂꯥꯝꯃꯛꯑꯒ ꯃꯕꯨꯡꯒꯤ ꯃꯁꯝꯗꯨ ꯑꯃꯨꯛꯇꯪꯒ ꯀꯟꯅ ꯆꯤꯡꯊꯠꯂꯒ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯌꯥꯏꯄꯨꯕ ꯃꯁꯝꯗꯨ ꯄꯥꯏꯁꯤꯜꯂꯒ "ꯑꯁ ꯑꯉꯥꯡꯗ ꯈꯠꯅꯍꯧꯔꯨꯕ꯭ꯔꯕꯨ." "ꯐꯔꯝꯃꯅꯤ ꯌꯥꯝ ꯍꯧꯈꯣꯕ ꯈꯠꯅꯕꯗꯣ ꯌꯥꯏꯐꯗ." ꯅꯨꯄꯥꯗꯣ ꯃꯁꯝ ꯅꯥꯟꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ "ꯅꯪ ꯍꯔꯥꯎꯔꯤꯔꯣ ꯗꯥꯆꯧ ꯐꯨꯈ꯭ꯔꯦꯅ?" "ꯏꯁ ꯅꯠꯇꯦ ꯈꯪꯉꯤꯗ ꯍꯔꯥꯎꯗꯦ ꯍꯥꯏꯔꯒ ꯄꯨꯛꯅꯤꯡꯗ ꯅꯣꯛꯅꯩꯗꯣ." "ꯑꯁ ꯗꯥꯆꯧ ꯄꯛꯇ꯭ꯔꯦ ꯌꯥꯔꯦ, ꯑꯩ ꯆꯪꯉꯦ, ꯀꯩꯅꯣ ꯈꯔ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯑꯩꯒ ꯆꯠꯇꯣꯏꯅꯤꯀꯣ ꯂꯥꯏꯕ꯭ꯔꯦꯔꯤꯗꯣ." "ꯐꯅꯤ ꯃꯦꯗꯥꯝ." ꯍꯦꯟꯊꯣꯏꯁꯅ ꯄꯛꯇꯦ ꯍꯥꯏꯒꯨꯝ ꯃꯆꯤꯟꯒꯥꯗꯨ ꯁꯨꯒꯠꯂꯝꯃꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯄꯨꯕ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ "ꯑꯩꯅꯒ ꯑꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯒ ꯁꯨꯃꯥꯏ ꯋꯥꯒ ꯀꯨꯏꯗꯕꯤ ꯉꯥꯡꯖꯩꯁꯦ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯗꯤ ꯑꯁ ꯁꯅꯥ ꯕꯦꯝꯃ ꯁꯅꯥ, ꯅꯪꯅ ꯗꯥꯆꯧ ꯑꯣꯠꯂꯦ ꯐꯖꯅ, ꯌꯥꯗ꯭ꯔꯦ." ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯀꯥꯏꯅꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯅ ꯋꯥꯍꯟꯕ ꯑꯗꯨꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ, ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯒꯅꯤ? ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯁꯤꯅ ꯀꯔꯝꯕ ꯂꯝꯕꯤꯗꯅꯣ ꯑꯃꯨꯛ ꯄꯨꯔꯤꯕ? ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ, ꯈꯪꯍꯧꯗꯦ꯫ ꯃꯁꯥꯒꯤ ꯃꯊꯧꯁꯨ ꯀꯥꯏꯅꯗꯅ ꯁꯨꯝ ꯍꯣꯠꯅꯔꯤ꯫ ꯄꯥꯡꯗꯕ ꯅꯨꯄꯥꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯞꯅ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯌꯦꯡꯖꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯗ ꯈꯧꯁꯥꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ꯫ ꯑꯣꯐꯤꯁꯇꯅꯤ ꯌꯥꯏꯄꯨꯕ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯐꯝꯂꯒ ꯐꯥꯏꯜ ꯈꯔ ꯁꯨꯝ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯦꯟꯊꯣꯏꯁꯅ ꯌꯥꯏꯄꯨꯕꯒ ꯃꯥꯌꯣꯛꯅꯅ ꯐꯝꯂꯒ ꯐꯥꯏꯜ ꯈꯔ ꯐꯥꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯐꯥꯏꯜꯗꯨ ꯆꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯦ, ꯌꯦꯡꯕ ꯁꯥꯟꯅꯕꯅꯤ, ꯅꯨꯄꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯐꯪꯅꯕ ꯍꯥꯏꯗꯨꯅ꯫ ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯟ ꯌꯦꯡꯕꯗ ꯁꯤꯗꯧꯔꯕꯅꯤ ꯅꯨꯄꯥꯁꯤ꯫ ꯌꯥꯏꯄꯨꯕ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ, "ꯑꯣ ꯆꯍꯤꯅ ꯀꯀꯥ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎ ꯑꯉꯥꯡ ꯑꯃꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ ꯍꯩꯖꯗ꯭ꯔꯤꯕꯅꯤ꯫ ꯌꯥꯏꯄꯨꯕ ꯍꯥꯏꯕ ꯆꯟꯗꯥꯟ, ꯅꯪ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ." ꯍꯦꯟꯊꯣꯏꯁꯅ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯡꯈꯠꯂꯒ "ꯁꯥꯔ." ꯌꯥꯏꯄꯨꯕ ꯍꯦꯟꯊꯣꯏꯁꯅꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯣꯟꯊꯔꯨꯔꯕ ꯃꯉꯛꯇꯨꯃꯨꯛ ꯅꯣꯡꯈꯠꯂꯒ ꯅꯨꯄꯤ ꯃꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯒꯨꯝ ꯌꯦꯡꯉꯤ꯫ ꯍꯦꯟꯊꯣꯏꯁꯅ ꯇꯞꯅ ꯍꯪꯂꯛꯏ, "ꯌꯨꯝ7 ꯄꯨꯡ 7 ꯍꯦꯜꯂꯦ ꯁꯥꯔ." ꯌꯥꯏꯄꯨꯕ ꯍꯥꯏꯔꯤꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯃ ꯍꯥꯏꯔꯛꯏ, "ꯑꯩꯉꯣꯟꯗ ꯁꯥꯔ ꯀꯧꯔꯛꯀꯅꯣ ꯕꯦꯝ." ꯃꯃꯤꯠꯇꯨ ꯁꯨꯛꯑꯒ ꯍꯦꯟꯊꯣꯏꯁꯅꯥꯅ "ꯌꯨꯝ 7 ꯍꯥꯏꯕ?"
Ningai wai kai wai taurakpa aduda nupado nokmi tapna khumi. Si khaise fidambada yengsinaba hairamki aduga chatlasi. Chaglamaba. Kuiman kre ai shidor. Ngasi ngana sulaaga hojipau chatrisi. Aidi nangonda si thadokpa yaridorina haidudi abema. Nangsu yawbigena lehori natro. Yawbigena aishu thuna loinaba yawbiri natro. Ai wabai ngaktasu nate. Pharakta ngairibana kok chakpado handak somuk chakhalagiro. Khara yengadi yar mathang amuk yengo. Noi hana senaramba senior member singsa thabak toba sincere yam oi. Karimta chenadi. Aduna nongmagi khara watpa me khalo. Dajo nangna saung kena sokani haiba. Ko chalasi. Hoise. Nangido efeting biraki aduga chalasi. Entoishna mana ngasaidagi check toriba file singdo yaipubagi manakta fat insili. Yaipuba nupi mana pirakliba file singdo amamamta oina haifet yengi. Entoishna mana pairamba laptop tuso nupadogi mamangda sat thamjili. Yaipuba haifet lo na yenglaga nokmi phagi taurei. Abema nangate ite khangti. Paisa panabadi fasana haire. Lupang paujenadi. Entoishna nokmi. Paisai matangdadi chenaruye khwidi kharadum tawrakani angangoi jare sudajo. Ado noi asi receptionist nupi leisabi malairido aina nongma phuba soidrabani cheksil. Aduna mukaige. Mana office sida ai maram kai no punghai hairaga pungsan santo iko. Angangna adu ada tawdana. Nangbu saubaga hibro. Aide haitawai ningur. Haina. Ado asim tayo. Aina hainaradi soin kanani. Makok yam yaude sinupise. Haige. Dajaw haige. Abe masanada moina domaina haibe yabro. Ay haige. Ando neba. Ngahak leiraga anidu sumayam handaba thogle. Yaipuba pidambagi manakta changsilaga hairami. Pidamba akoy halagi. Aduga atay singse nang naningtinesena. Nang nataba kanamta ay Kevin changbiyade. Gyantarabay na isa. Hoy, tazay sir. Ay panaba sinjaragi. Yaipuba madi hentoishna do wari taw na lakpa maram na kanghode mayum yoragle. Anido hek changakpaga. Mayay kada famlamba sinthano prap hawgalaaga. Noyani hala abro. Lao. Napiga ko na hong. Hana ne, chak chatho lao. Ngasiri ting. Pungsi mapantaga daw rin Yaipuba sumamana wajabadu khangbana maray tawrudre. Mama pi hana honglaga ningthina chaningbani. Adubu kaiso haida nokmi chakhum changlaga dining chair ama chingthoklaga famthare. Entoishna su changakpaga ising glass ama filter dagi yaraga amukta pulap thakchinki. Madu ubada yaipubana. Ihe, amuk phundana siba tare ne abe manangbo. Thaasu tapna thaune. Piba khupiktuga ko. Chana ba thaba khra tawro. Entoishna Yaipubada paina yengi. Sinthano moy anigi chak insangdo ningthina sembiraga. Yai, sana, sisi, chak se hana pasan chathoose. Yaipuba wam tangangda chaba hokre. Entoishna Sinthano de yenglaga. Mama, ay loishin hawragi. Mama patharuro. Sinthano tapna dum khumlei. Noyani warani ye. Mama adum taw hawragi. Ay da hawragi ba mama tumuroba. Yaipuba sukaribu khanbano khangde nokmi. Ima, yari ima pathaur. Sidi abe magai gadum loishin hawragi. Ho, phare. Noheni na yadrabani na mama changi ko dudi. Phasana loishin minaw ko yai. Sana su waramani. Palem, nungshibi. Nacha yai se gyan loin tazari. Noi sana se ay wahan bir. Cho, ima su pathaur. Thida angaw basidi. Charo. Si hairaga nok tuna changkre mama oibido machana wangang bada ikoi da nangangjaba aduga masado haukiba thaudoksing loinama kauthoklaga harau moiga leiba sida mabukning yam penje haiso haibani nupasi maithong imak maksinduna adumak lerambado hojikti maithong makalami masada chaina kaya khangduna leramba ado hojikti momon mino harau tayambana thalli nupi mangonda Kari mayaibu chenbano khangde komjauda puthaduna hingna asiba amagum leiriba nupasi amuk hingnabagi mangal ama pirisi nupasi hojikti mana hingbagi pandam tasengna mapung phana khanglabagum
ꯍꯦꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯅ ꯃꯁꯥꯗꯨ ꯁꯦꯝꯗꯣꯛꯆꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕꯗ ꯅꯣꯞꯀꯅꯤ ꯈꯟꯕꯅꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯥꯕꯨ ꯁꯦꯟꯅꯕ ꯉꯝꯍꯧꯗ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯅꯤ ꯀꯤꯕꯅꯔꯥ? ꯈꯪꯗꯦ ꯀꯔꯤ ꯃꯔꯝꯕꯨ ꯂꯩꯕꯅꯣ꯫ ꯃꯃꯥꯒꯤ ꯈꯛ ꯈꯜꯂꯒ ꯍꯤꯡꯂꯝꯕ ꯃꯍꯥꯛꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤꯗꯃꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯊꯃꯣꯏ ꯊꯣꯡꯖꯥꯎ ꯂꯣꯟꯒꯤ ꯌꯥꯎꯅ ꯂꯣꯟꯈ꯭ꯔꯕ ꯍꯥꯡꯍꯟꯒꯦ ꯈꯟꯅ ꯆꯍꯤ ꯀꯌꯥ ꯍꯥꯡꯍꯟꯗꯨꯅ ꯆꯩꯅꯥ ꯈꯨꯗꯤꯡ ꯃꯊꯟꯇ ꯈꯪꯂꯛꯄ ꯃꯍꯥꯛꯁꯤ ꯉꯁꯤꯅ ꯅꯤꯡꯊꯤꯕꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯄꯜ ꯈꯨꯗꯤꯡ ꯅꯝꯈꯥꯏꯔꯒꯦ ꯂꯦꯞꯈ꯭ꯔꯕꯣꯏꯔꯦ꯫ ꯅꯨꯡꯁꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯦ ꯈꯟꯗꯨꯅ ꯁꯤꯖꯔꯒꯦ ꯍꯣꯠꯅꯔꯨꯕ ꯅꯨꯡꯁꯤ ꯃꯥꯒꯤꯗꯃꯛ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯥꯏꯈꯠꯂꯛꯂꯦ꯫ ꯈꯦꯠꯅꯗꯦ ꯇꯥꯝꯈ꯭ꯔꯕꯤ ꯃꯥꯒꯤꯗꯃꯛ ꯄꯥꯏꯈꯠꯈꯤꯕ ꯈꯨꯠꯂꯥꯏꯗꯨꯒ, ꯑꯗꯨꯕꯨ ꯈꯦꯠꯅꯔꯤꯕꯗꯤ ꯃꯔꯝ, ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯈꯛꯅꯤ꯫ ꯀꯔꯤ ꯃꯔꯝꯕꯨ ꯑꯣꯏꯕꯅꯣ? ꯀꯔꯤꯕꯨ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯍꯥꯟꯅꯅ ꯐꯠꯇꯕ ꯃꯥꯏꯀꯩꯗ ꯆꯠꯀꯦ ꯊꯧꯔꯥꯡꯗꯨꯅ ꯄꯥꯏꯈꯤꯕ ꯈꯨꯠꯂꯥꯏ, ꯍꯧꯖꯤꯛꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯆꯠꯅꯅꯕ ꯄꯥꯏꯈꯠꯄ ꯈꯨꯠꯂꯥꯏ꯫ ꯕꯤꯙꯤꯅꯗꯤ ꯀꯔꯤꯕꯨ ꯇꯝꯂꯝꯕ ꯌꯦꯡꯈꯤꯁꯤ꯫ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯑꯃꯃꯝꯇ ꯐꯖꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ꯫ ꯌꯥꯏꯄꯨꯕ ꯄ꯭ꯂꯦꯠ ꯀꯩꯀꯥꯗꯨ ꯂꯣꯏꯁꯤꯟꯅ ꯑꯕꯦꯝꯃ ꯅꯪ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯦ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯀꯣꯟ ꯐꯦꯡꯕꯤꯔꯒꯦ꯫ ꯍꯦꯟꯊꯣꯏꯁꯅꯁꯨ ꯃꯔꯩ ꯌꯦꯜꯂꯛꯇꯦ꯫ ꯍꯣꯏꯗ ꯆꯣ꯫ ꯌꯥꯏꯄꯨꯕ ꯕꯦꯁꯤꯟ ꯇꯝꯅ ꯂꯥꯛꯂꯒ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯑꯃꯃꯝꯇ ꯐꯖꯅ ꯐꯦꯡꯉꯤ꯫ ꯁꯣꯝꯗ ꯅꯨꯄꯤꯁꯤꯁꯨ ꯇꯦꯕꯜꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯗꯨ ꯌꯦꯡꯅ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯖꯩ꯫ ꯇꯨꯃꯤꯟꯅ ꯉꯥꯎꯕꯤ ꯅꯨꯄꯤꯁꯤ, ꯑꯁ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ, CEO ꯄꯣꯁ ꯇꯥꯕꯒ ꯃꯥꯟꯕ ꯅꯠꯇ꯭ꯔꯦ, ꯄꯨꯔꯥ ꯍꯁꯕꯦꯟ ꯃꯦꯇꯤꯔꯤꯌꯜ, ꯑꯣꯞꯄꯥ ꯃꯥꯜꯂꯦ꯫ ꯗꯥꯆꯥꯎ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ, ꯑꯩꯗꯤ ꯉꯥꯎꯔꯦꯗ, ꯑꯁꯨꯛ ꯌꯥꯝ ꯐꯖꯕꯁꯤꯕꯣ, ꯊꯜꯂꯤ ꯑꯋꯣꯏꯕ꯫ ꯌꯥꯏꯄꯨꯕꯁꯨ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤ ꯈꯪꯗꯦ, ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯅꯤ ꯇꯥꯎꯔꯤꯁꯤ꯫ ꯅꯨꯄꯥꯁꯤꯁꯨ ꯇꯨꯃꯤꯟ ꯂꯩꯕ ꯍꯧꯗꯣꯡꯅ ꯆꯞꯄꯨ ꯉꯝꯃꯤ ꯍꯥꯏꯒꯨꯝꯅꯤ꯫ ꯋꯥꯈꯜꯗꯨ ꯄꯨꯔꯥ ꯔꯣꯃꯥꯟꯇꯤꯛ ꯃꯨꯠꯇꯅꯤ ꯂꯩꯔꯤꯗꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯔꯛꯂꯦ꯫ ꯌꯥꯏꯄꯨꯕ ꯐꯣꯟꯗꯨ ꯆꯦꯛ ꯇꯧꯏ꯫ ꯔꯣꯅꯥꯜꯒꯤ ꯃꯤꯁ ꯀꯣꯜ 10 ꯍꯦꯟꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯄꯨꯕꯅ ꯀꯣꯜ ꯄꯥꯏꯗ꯭ꯔꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯅꯤ ꯔꯣꯅꯥꯜꯗꯤ꯫ ꯑꯇꯩ ꯃꯔꯝ ꯇꯣꯛꯂꯒ ꯔꯣꯅꯥꯜꯅ ꯌꯥꯏꯄꯨꯕꯒꯤ ꯈꯟꯕꯗ ꯋꯥꯖꯕꯅꯤ꯫ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯗꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯟꯗꯨꯅ ꯍꯦꯛꯇ ꯄꯥꯈꯠꯆꯕꯅꯤ꯫ ꯌꯥꯏꯄꯨꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯣꯜ ꯕꯦꯛ ꯐꯠ ꯇꯧꯏ꯫ ꯔꯤꯡ ꯆꯠꯄ ꯅꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯒ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ ꯃꯤꯅꯥꯏ ꯅꯪ ꯉꯁꯥꯏ ꯀꯩꯗꯧ ꯂꯩꯒꯦꯕ? ꯅꯨꯡꯁꯤꯕꯤꯒ ꯀꯤꯆꯟꯗ ꯗꯦꯠ ꯇꯧꯔꯨꯏ꯫ ꯆꯟꯗꯥꯟꯁꯤꯗꯤ ꯅꯇꯨ ꯂꯩꯇꯕ ꯅꯪꯅ ꯀꯗꯥꯏꯗꯩ ꯀꯤꯆꯟ ꯗꯦꯠꯅꯣ? ꯍꯩꯃꯥ ꯑꯩ ꯑꯕꯦꯝꯃ ꯂꯩꯁꯤꯗꯤ, ꯃꯥ ꯏꯝꯄ꯭ꯔꯦꯁ ꯇꯧꯔꯤꯅꯤ ꯀꯩꯅꯣ꯫ ꯑꯁ ꯌꯥꯏꯄꯨꯕ ꯏꯕꯣ, ꯅꯪ ꯑꯃ ꯅꯍꯥꯟꯃꯨꯛ ꯐꯣꯜ ꯏꯟ ꯂꯚ ꯇꯧꯕꯗꯅ ꯒꯨꯟꯗꯥ ꯑꯣꯜ, ꯍꯟꯗꯛꯃꯨꯛꯅ ꯀꯔꯤ ꯗ꯭ꯔꯤꯁ꯭ꯌꯅꯣ ꯔꯣꯅꯥꯜ ꯑꯩꯅ ꯎꯔꯤꯁꯤꯕꯣ? ꯅꯃꯥꯏꯒꯥꯁꯤ ꯑꯉꯥꯡ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯐꯖꯅ ꯊꯥꯔꯤꯅꯦ ꯍꯥ? ꯁꯨꯝꯗꯧꯕꯅꯤ, ꯑꯉꯥꯡꯁꯤꯅ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯇꯥꯎꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ, ꯑꯗꯨꯏꯅꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯅꯪꯅꯤ ꯀꯣꯏꯕꯣ? ꯑꯩꯗꯤ ꯀꯅꯥꯝꯇ ꯍꯟꯅ ꯌꯦꯡꯉꯔꯣꯏ, ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯅꯥꯝꯇ ꯃꯃꯤ ꯇꯥꯍꯜꯂꯔꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯅꯃꯤꯠꯇꯒꯤ ꯄꯤꯒ ꯖꯣꯔ ꯖꯣꯔ ꯇꯥꯔꯒ꯫ ꯃꯈꯣꯟꯒꯗꯣ ꯁꯦꯝꯂꯒꯅꯤ ꯔꯣꯅꯥꯜꯅ ꯍꯥꯏꯔꯛꯂꯤꯗꯣ꯫ ꯌꯥꯔꯦ ꯑꯩ ꯋꯥꯔꯦ ꯊꯝꯃꯒꯦ, ꯍꯌꯦꯡ ꯑꯕꯦꯝꯃꯒ ꯑꯣꯐꯤꯁꯇ ꯗꯦꯠ ꯂꯩ꯫ ꯔꯣꯅꯥꯜ ꯌꯥꯏꯄꯨꯕꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯕꯗꯨꯗ ꯅꯨꯄꯤꯒꯨꯝ ꯃꯊꯕꯥꯛꯄꯨ ꯌꯩꯔꯦ꯫ ꯍꯔꯦ ꯆꯟꯗꯥꯟ, ꯍꯩꯃꯥ ꯆꯟꯗꯥꯟ, ꯅꯣꯏ ꯀꯣꯛꯇꯥꯡ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯊꯝꯕꯤꯕ ꯀꯝꯄꯅꯤꯗꯣ ꯅꯪꯒꯤ ꯗꯦꯠ ꯇꯧꯐꯝ ꯀꯔꯝ ꯀꯥꯟꯗꯩ ꯑꯣꯏꯔꯤꯅꯣ? ꯌꯥꯏꯄꯨꯕꯁꯨ ꯊꯧꯋꯥ ꯁꯥꯗ, ꯑꯩꯅ ꯑꯕꯦꯝꯃ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄꯗꯒꯤ ꯊꯝꯃꯦ ꯑꯩ, ꯒꯨꯗ ꯅꯥꯏꯠ, ꯋꯥꯔꯦꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯂꯒ ꯕꯦꯗꯁꯥꯏꯠ ꯇꯦꯕꯜꯗ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯐꯤ ꯍꯣꯡꯂꯒ ꯐꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯁꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯌꯥꯏꯐꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯐꯤ ꯇꯞꯅ ꯍꯣꯡꯂꯒ ꯐꯃꯨꯡꯗ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯉꯥꯎꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯃꯤ ꯁꯥꯃꯤ ꯊꯧꯗꯣꯛ ꯈꯔ ꯑꯗꯨꯃꯛ ꯎꯕꯗꯣ ꯉꯁꯤꯁꯨ ꯎꯔꯛꯏ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯥ ꯑꯃꯗ ꯀꯟꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥꯗꯨ ꯀꯧꯗꯨꯅ ꯀꯟꯅ ꯀꯞꯄ ꯃꯥꯜꯂꯤ꯫ ꯍꯦꯟꯊꯣꯏꯁꯅ ꯃꯀꯣꯛꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯕꯦꯗꯁꯥꯏꯠ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡꯗꯨ ꯂꯥꯝꯂꯒ ꯊꯛꯆꯤꯜꯂꯤ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯇꯞꯅ ꯅꯝꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯈ꯭ꯔꯗꯨꯅ ꯍꯦꯟꯊꯣꯏꯁꯅ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯗꯥꯏꯔꯤ ꯑꯃ ꯂꯧꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ
ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯞꯅ ꯊꯣꯛꯂꯛꯑꯒ ꯃꯁꯥꯗꯣ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯐꯨꯍꯜꯂꯤ, ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯁꯦ ꯀꯅꯥꯅꯣ? ꯍꯦꯟꯊꯣꯏꯁꯅꯥ ꯀꯅꯥꯅꯣ? ꯄꯥꯕꯨꯡ, ꯑꯩ ꯏꯁꯥꯁꯦ ꯍꯦꯟꯊꯣꯏꯁꯅꯥ ꯅꯠꯇꯦ꯫ ꯅꯪꯅ ꯂꯣꯠꯂꯝꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯕ ꯉꯝꯂꯛꯀꯅꯤ? ꯍꯦꯟꯊꯣꯏꯁꯅꯥꯒ ꯑꯩꯒꯁꯦ ꯀꯅꯥꯅꯣ ꯄꯥꯕꯨꯡ? ꯅꯪꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡꯁꯦ ꯅꯆꯥ ꯐꯣꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯠꯂꯨꯗ ꯄꯤꯏꯔꯥ ꯆꯦꯟ ꯋꯥꯀꯠꯆꯩ, ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯊꯟꯇ ꯊꯧꯅꯥ ꯐꯕꯤ ꯁꯛꯂꯣꯟꯂꯧ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯎꯠꯇ ꯍꯤꯡꯂꯤꯕꯤ ꯅꯨꯖꯥ ꯃꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯆꯩꯅꯥ ꯑꯃꯗꯤ ꯃꯄꯨ ꯃꯥꯅ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯂꯝꯕꯅꯔ ꯂꯩꯔꯝꯃꯤ ꯃꯥꯒꯤꯁꯨ ꯑꯋꯥꯠꯄ ꯑꯃ꯫ ꯀꯔꯤꯒꯤ ꯃꯄꯥ ꯑꯣꯏꯕ ꯃꯥꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯂꯨꯕ ꯄꯥꯎꯈꯣꯡ ꯆꯜꯂꯝꯕꯅꯣ? ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯄꯥ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗ ꯃꯤꯒꯤ ꯃꯐꯝꯗ ꯁꯩꯗꯥꯡꯕꯤ ꯑꯣꯏꯍꯟꯗꯨꯅ ꯇꯝꯐꯥꯅ